Kungang amada laiba yum amagi warini. Ramesh ki machanupa Arush Dubai da thabak ama fangladuna Dubai chatpa tarami. Arush ki masak matau fajabi nupi adu thadoktuna chatpa tarami. Makubok Ramesh maithong maka lamlami. Machanupa Arush na paba na nahakpu nungshina thambigani. Ramesh na ichanupa thawai wagano. Soniabu aina ningthina nungshina lehengani. Arush na mahakin nupibu nungshina konbiduna kainarami. Airport chatnaba gari aduda tongkhattuna chatkre. Mayam gi damakda anoba wari ama puduna lakshabani. Mayam punumak makha makubok amadi mamong nupi kari tholakpagi haibadu mayam punna loiba faudang taminasi. Arush satkraba matung mathangi numini Soniana ayukta makubokda cha pirami. Makubokna Soniada Sonia sida famo aigi inakta famo wari ama haige ai ithanta leibasi nungaitre aigi inakta asum leigadaba aibu yengsinbiba aigi seba tawba ngamba miyoi ama pami aduna ai nupi ama thiragi haina khalli. Soniana hairagi ikubo karino nahakna hairiba ai leidi sidi aina ningthina yengsinbigani nahakpu harauta yamna lehengani nahakna haiba khuding ai ingani thauda khuding aina ngakna chatkani. Ramesh ki maithong momon nokjai fari Sonia yengba tare nangna ai karamna nungaina thamgi haibadu. Soniana karino aduk hatu hathoriba karigino yum asida aikhoi ani khaktani leiriba ai numdangda karigumba ama pijage. Soniana chagi plate adu paikhattuna kitchen lomda chatkhi. Makubok matungdagi yengduna maithong maka lamna noktuna lehoi. Ramesh mamong nupi dabu adum yengduna leirami. Mamong nupina lamwai taiba fi suba amadi chak thongmana chingba hairami thabak tawba matamda nahaki inafi adu loktho thabak fajana suba ngamnanaba. Nungdang amani mahaki famungdagi hawgattuna mamong nupigi ka tamna lai. Wari asibu tabiriba khwai punumak ayhana link ase makhada pijakibani. Link asida sanction biduna full story adubu loiba faudang tasinbiu. Makhagi description da link ase pijakibani. Link aduda sanction biduna wari asibu loiba faudang tasinbiu.